Khurai Konsam leikai Apunba Nupi Lup na tonganba mapham shingdagi phagatlakpa Yamlamba yu ngasi Thugaiduna Manghankhre lup asigi nupi singna Khurai Popular High School mamangda lup asina phagatlakpa local gi Yamlamba yu amadi beer adu paumi singi mamangda puthokuna Thugaiduna Manghankhre Yamlamba yu mankiba adugi matangda N Radhamani kaubi maira paibi gi member amana hai me ahumdagi horakliba irang asina awaba kaya mayoknaduna leiringai talak asida kanagumba kharana mayai kabat sinjak yonduna miyoi kaya gi punsi manghanaba honari asigumba kaya asi tingna balup asina akan bamideng sangduna lakle khongthang asigi manungsana mayai kabat sinjaki mayokta khongjang sangsindu yu fabagi tabagasi satabani fagalaba yu amadi beer sing adu ngasi mapham asida manghanbani khongjang asi makhatana sangsin kigani haina su mahna makhatana phongdoki Ako'y mamang matamdagi hauna ako'y mayay kaban ni sa tingduna lagli masi ako'y nahongdok saban nate mamang matamgi imasing na ni sa tingduna akan ba kongdang kaya ama sangsal lakrabani masigi makhatarak pada ako'y na hawkiba nahangitang kundagi hauna ako'y drunk number 4 saba mayama maparaga magi ahlaman sing kauraga sinakrabani masigi makhatarak pada ako'y yugi drive asi sathajabani ako'y Imphal iski mapham kharadasu ako'y yugi drive asi sathajai aduna aikoina chathariba yugi drive asi karigino hairagadi haujimak lan chatharibani kuki saidang besingna aikoigi maitai purup tanatana lamdam sida khundamina puruk khudingma awaba kayama saitheng piba se nisana manam oiraga ngasi lan ngakliba isa isu mayama man lan ngakuna laikre khara man nisa zaduna laire masi kitang phana ba haiduna aikoi ima singna asigumlaba nisa thingbai khongjang asi changchilakpani